ꯁꯤꯒꯤ ꯁꯔꯀꯥꯔꯅ ꯑꯋꯥꯠꯄ ꯀꯌꯥ ꯃꯦꯜꯂꯒꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯐꯝ ꯌꯨꯝꯗꯨꯗ ꯆꯪꯕ ꯉꯝꯗꯕ ꯆꯪꯕ ꯌꯥꯗꯕ ꯑꯩꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯑꯩ ꯂꯩꯔꯣꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨ ꯂꯣꯏꯅꯅ ꯉꯁꯥꯏ ꯏꯆꯥ ꯑꯃꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯁꯦꯂꯦꯕꯁꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯨꯝꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯑꯩ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯁ꯭ꯀꯤꯝ ꯈꯔ ꯂꯩ, ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯕ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯗ ꯑꯉꯥꯡꯁꯤꯡꯗꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯀꯥꯟꯗ ꯖꯣꯕ ꯄ꯭ꯂꯦꯁꯃꯦꯟ ꯄꯤꯕ ꯌꯥꯕ ꯑꯩ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ꯫ ꯑꯗꯣ ꯑꯊꯨꯕꯗ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯀꯥꯟꯗ ꯑꯩ ꯃꯇꯥꯡ ꯆꯥꯅ ꯁꯤꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯂꯤꯁ ꯂꯣꯏꯅ ꯂꯩꯔꯕꯅꯤꯅ ꯃꯗꯨꯗꯒꯤ ꯇꯦꯂꯦꯟꯠ ꯍꯟ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯗ꯭ꯔꯤꯕ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯑꯃ ꯂꯩꯔꯤꯁꯤ ꯃꯁꯤ ꯃꯦꯀꯞ ꯇꯧꯕꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯖꯥꯏ ꯍꯤꯟꯗ꯫ आपके निरीक्षण के लिए अजराइट जय जाओ। मसीगी स्कीम असी डिपार्टमेंट असिना 2023 दा थोकिबा थौदोक्तुना मरम ओइरगा डिस्प्लेस ओइरबा सात्र सात्रीसिंग युम थादोक्तुना सेलेक्ट लाइकाई थादोक्तुना सेलेक्ट मरी मता थादोक्तुना सेलेक्ट आवाना तारबा मयामदुगी सेमजेगिबा स्कीमनि स्कीम से मखादा मॉनिटरी असिस्टेंस होइना वन टाइम ग्रांट रुपीस रुपा लिसिंग तरा आइडेंटिफाई तौजरबा एलिजिबल होइबा आंगांसिंदा पिजबनी। Saileja Yunam, Imphal College, Kugata. Samna kogi yumda hanjanba ngamdaba hanjanba yadaba haisi koi miyoibagi khwaidagi nuaitaba tangkaktuni leirisi adubu segi sarkarna awatpa kya melagasu aigi hek pokpham yumduda changba ngamdaba changba yadaba isi masidagi hena awaba kogi miyoibada ai leiroina thamjage। लोइनना साई इसा अमना हायरंबदो कोई एजुकेशन की सिलेबस से नतबा तोंगानबा कोई स्किल डेवलपमेंट गुंबगी थबक खर तौबियो हायना हायरंबदो आई वाखल सिंजरकांदा समना कोई डिपार्टमेंट की स्कीम खर लई डिपार्टमेंट सु तौबा याबा तौबा अदुगी मथक्ता
ꯑꯩ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯤꯕꯂꯞꯃꯦꯟꯗ ꯑꯉꯥꯡꯁꯤꯡꯗꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯀꯥꯟꯗ ꯖꯣꯕ ꯄ꯭ꯂꯦꯁꯃꯦꯟ ꯄꯤꯕ ꯌꯥꯕ ꯑꯩ ꯈꯔ wari sanazari ado athubada yagani haibgi thajaba leiraganda ai matang sana the school college singi satra singi list loina leirabanina madudagi talent hunt tawraganda ado ai pakthokpa ngamnaba honajage haibasima yaran thamjage duga koigi leibak sida haitai tangdu leitadana tholiba tawdok sina adugi matik koigi maruina satra satri singda piriba saitengsi sarkar paiba koinasu nuai taba adugi matik phawi adubu community sing sigi marakta lainadriba trust deficit ama leisi masi makeup tobada masigi miron haijabatai ko oja sing satra satri sing koi punna hona mirakanda ing tapa manipura porakpada koi punamal koi dai dalomina si haijarakanda ai punapu thagatsari jai